Good morning mga punsiba, ngasi yung tanam ng tsari. Ando kung di ngaranggi ay vlog to. Ando di yang mamlakam ta kang mga may buong ta samnang gidre ba. Ando ngasi di kitang pasana dum nama agi ba ko. Nama agi di ngaranggi to di yan am ta hotre ako bagi may am tapo may am jusien ba. Ana bagi adagi sonda jung nang nabjung lapa. Di sum ngarang mahut ama untuk mi magi hayak pa tare. Aduzo mo yanap yung chen ba na aduna nang didi mamay ko unta sam na moroy ba adum khangde mayam na nusib dana adum khade dum yeng birame thank you ado ay ngatang dai gini imana ba santos to ngang lae ba ado ma maji pasay han gre hakti pan khalle nungsit marta sumjat pa je hantak se sinus lay bani ya di ba phul mayam sa ba manipur ji phul mayam lay bi aduna angde santos to ngang thiang kan dum la e ma ju aduna ma sai han gre tana do ai horen pung tara pu le lay du sida mi ma nutsin ba lak chu tin lay ngini ba ko na yem na ai horen jim hal ka doina haira ita ay husita halagta ngari ay kano adagi husita halagta ngari jenu kay ado ano kamay kay sa na ikong day yes dukan da thalik ngai chaksa ru mana ha làm cái này sao cũng mới vô thế nhỉ kan jang no mà gì ibu mali ai nè nang cái này qua nang cái này nang ba con cái này cái ay ju sa na ban tataw kaya dili iguli ano chathul biyam ta ano to iromba sere ko na bagi kemam din asmen tin nam yaw đấy cái chai à tin yaw đấy ko na ba sile đấy ni si daku ni Hawaiian ton ga lettuce ka isin sai asapa tapos na putin pa itu chicken was ngarang di mana tin fish irong may ingat ka nga yan Hả? Hawai
ꯑꯗꯨꯝꯇ ꯆꯥꯒꯦ ꯑꯗꯨꯗ ꯍꯣꯔꯦꯟ ꯂꯣꯏꯔꯀꯥꯟꯗ ꯑꯣꯏꯅ ꯍꯥꯏꯔꯛꯑꯒꯦ ꯑꯩ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯨꯝ ꯍꯥꯎꯋꯦ ꯍꯧꯖꯤꯛ ꯑꯁꯤꯗ ꯀꯩꯅꯣ ꯑꯩꯈꯣꯏꯕꯥꯒꯤ ꯕꯤꯠꯔꯨꯠꯅꯦ ꯑꯗꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯉꯥꯏ ꯇꯈꯥꯏ ꯃꯥꯁꯤ ꯂꯦꯛꯑ ꯆꯥ ꯂꯩꯔꯦ ꯑꯩꯈꯣꯏꯕꯥꯁꯤ ꯆꯥꯔꯤ ꯑꯃꯁꯨ ꯑꯩ ꯎꯠꯂꯛꯀꯦ ꯑꯩ ꯕꯤꯠꯔꯨꯠꯅꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯅꯦ ꯇꯧꯔꯒ ꯇꯈꯥꯏꯅ ꯑꯁꯤ ꯑꯣꯏꯅ ꯄꯤꯖꯔꯤꯅꯤ ꯆꯥꯛꯀꯤ ꯃꯍꯨꯠꯇ ꯑꯁꯤ ꯑꯣꯏꯅ ꯆꯥꯏꯔꯕ ꯆꯥꯗꯣꯏꯅꯦꯕ ꯆꯥꯛꯀꯤ ꯃꯍꯨꯠꯇ ꯃꯥ ꯀꯔꯥꯏꯅꯣ ꯃꯥꯅꯦ ꯀꯣꯟꯁꯨ ꯂꯥꯛꯑꯣ ꯐꯦꯡꯗ꯭ꯔꯤ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏ ꯃꯥ ꯑꯩꯈꯣꯏꯅꯤ ꯊꯕꯛ ꯑꯃ ꯆꯧꯗꯣꯏꯅꯦꯕ ꯂꯥꯛꯁꯦ ꯑꯗꯨꯅ ꯑꯃ ꯆꯧꯈꯤꯒꯦ ꯃꯥ ꯀꯣꯟꯁꯨ ꯐꯦꯡꯗ꯭ꯔꯤ ꯍꯣꯏ ꯍꯜꯂꯛꯑꯀꯥꯟꯗ ꯑꯣꯏꯅ ꯑꯃ ꯆꯧꯈꯤꯒꯦ ꯑꯗꯨꯒ ꯍꯜꯂꯛꯑꯀꯥꯟꯗ ꯑꯣꯏꯅ ꯍꯥꯏꯔꯛꯑꯒꯦ ꯆꯧꯈꯤ ꯍꯜꯂꯛꯇ ꯉꯥꯏꯔꯤ ꯑꯩ ꯊꯕꯛ ꯑꯃ ꯆꯧꯕꯅꯦ ꯑꯩꯈꯣꯏ ꯃꯥꯒ ꯑꯥꯗ ꯆꯥꯖꯤꯡꯗ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯗꯨꯀꯥꯟꯒꯤ ꯄꯣꯠ ꯆꯩ ꯀꯩꯀꯩ ꯃꯌꯥꯝꯁꯨ ꯂꯧꯔꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯨꯒꯤ ꯂꯪꯁꯨ ꯀꯩꯁꯨ ꯈꯔ ꯑꯗꯨꯝ ꯂꯧꯁꯜꯂꯛꯑꯦ ꯗꯨꯀꯥꯟꯒꯤ ꯄꯣꯠꯁꯨ ꯈꯔ ꯑꯗꯣ ꯑꯩ ꯉꯥꯛꯇꯪ ꯄꯣꯊꯥꯈꯤꯅꯤ ꯋꯥꯕꯅ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯕꯥ ꯉꯁꯤ ꯍꯤꯞꯄꯝꯕꯅꯦꯕ ꯏꯃꯨꯡꯗ ꯆꯪ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯉꯥꯛꯇꯪ ꯄꯣꯊꯥꯔꯨꯈꯤꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯍꯧꯒꯠꯂꯛꯑꯒ ꯑꯃꯨꯛ ꯍꯣꯔꯦꯟ ꯅꯥꯏꯠ ꯏꯕꯣꯌꯥꯝꯃꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ ꯑꯗ ꯌꯦꯡꯃꯤꯟꯅꯔꯁꯦ ꯍꯣꯔꯦꯟ ꯍꯧꯒꯠꯂꯛꯑꯒ ꯑꯣꯏꯅ ꯍꯥꯏꯔꯛꯑꯒꯦ ꯉꯁꯥꯏꯒꯤ ꯇꯨꯝꯃꯨꯔꯦ ꯎꯏꯔꯨꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇ ꯍꯧꯒꯠꯂꯛꯇ ꯉꯥꯏꯔꯤ ꯆꯥꯛꯇꯤ ꯊꯣꯡꯉꯝꯗ꯭ꯔꯤꯕ ꯀꯩ ꯊꯣꯡꯗꯣꯏꯅꯣ ꯈꯪꯗꯦ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯅꯠꯇ꯭ꯔꯒ ꯉꯁꯥꯏ ꯆꯥꯛꯇꯪ ꯂꯩꯔꯝꯃꯦ ꯑꯗꯨ ꯉꯧꯊꯣꯛꯑꯁꯤꯔ ꯀꯩꯅꯣ ꯈꯪꯗꯦ ꯑꯝꯇ ꯌꯦꯡꯈꯤꯒꯦ ꯑꯝꯇ ꯍꯪꯒꯦ ꯑꯩꯈꯣꯏ ꯃꯥꯗ ꯑꯩꯁꯦ ꯆꯥꯔꯒ ꯑꯣꯏꯅ ꯆꯠꯈꯤꯗꯣꯏꯅꯦꯕ ꯑꯗ ꯑꯩꯈꯣꯏ ꯃꯥꯗ ꯑꯝꯇ ꯍꯪꯈꯤꯒꯦ ꯑꯝꯇ ꯀꯩ ꯊꯣꯡꯗꯣꯏꯅꯣꯗ ꯆꯥꯛ ꯏꯁꯤꯡ ꯄꯨꯅꯕ ꯈꯣꯠꯅꯕꯒꯗꯣ ꯊꯣꯡꯕ ꯇꯧꯕ ꯌꯥꯏ ꯀꯩ ꯑꯣꯏꯅ ꯊꯣꯡꯗꯣꯏꯅꯣ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯑꯩꯈꯣꯏ ꯃꯥꯗ ꯑꯝꯇ ꯍꯪꯒꯦ ꯑꯩ ꯗꯨꯀꯥꯟꯗ ꯊꯣꯛꯂꯛꯏꯅꯦ ꯑꯗꯨꯒꯤ ꯃꯥ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯒꯦ ꯍꯥꯏꯅꯣ ꯈꯪꯗꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯨꯗꯤ ꯍꯥꯎꯕꯅꯤ ꯍꯋꯥꯏꯖꯥꯔ ꯅꯪꯗꯤ ꯀꯩ ꯑꯣꯏꯅ ꯊꯣꯡꯖꯤꯜꯂꯣ ꯍꯥꯏꯅꯣꯕ ꯑꯂꯨ ꯈꯔ ꯈꯥꯏꯖꯜꯂꯣ ꯑꯂꯨ ꯈꯔ ꯆꯥꯎꯕ ꯑꯃ ꯊꯥꯎ ꯉꯧꯔ ꯊꯣꯡꯉꯣ ꯍꯥꯏꯔꯣ ꯑꯗꯨꯒ ꯀꯩ ꯆꯥꯛꯇꯤ ꯏꯁꯤꯡ ꯀꯌꯥꯝ ꯍꯥꯞꯇꯣꯏꯅꯣ ꯈꯪꯗꯦ ꯊꯥꯎ ꯃꯆꯨꯝ ꯈꯔ ꯍꯥꯞꯆꯜꯂꯣ ꯆꯥꯛꯀꯤ ꯏꯁꯤꯡꯗꯣ ꯑꯩ ꯈꯪꯗꯤꯌꯦ ꯑꯗꯨꯅ ꯑꯝꯇ ꯊꯣꯡꯈꯤꯒꯦ ꯑꯝꯇ ꯊꯥ ꯑꯃꯒꯤ ꯇꯣꯂꯣꯞ ꯁꯥꯕ ꯃꯐꯝꯗꯨꯗ ꯆꯠꯄꯤꯌꯨ ꯑꯩ ꯌꯥꯝ ꯋꯥꯔꯦꯅ ꯍꯥꯏ ꯑꯩꯁꯦ ꯀꯩꯅꯣ ꯊꯕꯛ ꯉꯁꯥꯏ ꯑꯩꯅ ꯊꯕꯛ ꯆꯠꯀꯅꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯆꯠꯀꯦꯅ ꯇꯧꯔꯝꯕꯅꯦ ꯑꯗꯣ ꯈꯪꯗꯦ ꯆꯠꯂꯔꯣꯏꯗꯤ ꯑꯩ ꯐꯔꯛ ꯇꯥꯕ ꯑꯃ ꯌꯥꯎꯈ꯭ꯔꯦꯕ ꯑꯗꯨꯅ ꯈꯪꯗꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯆꯥꯗꯤ ꯆꯥꯗ꯭ꯔꯤꯕꯀꯣ ꯅꯨꯡꯗꯥꯡꯒꯤ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕ ꯀꯧꯕꯤꯒꯅꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯀꯃꯦꯟ ꯁꯣꯏꯗꯅ ꯄꯤꯕꯤꯔꯝꯃꯣ ꯑꯗꯣ ꯈꯪꯗꯦ ꯉꯁꯤꯗꯤ ꯌꯥꯎꯁꯪꯗꯦ ꯍꯦꯄꯤ ꯍꯣꯂꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗ ꯑꯗ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨ ꯑꯅꯧꯕ ꯚꯤꯌꯣꯔ ꯑꯣꯏꯇꯥꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯣꯏꯗꯅ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ